ꯈꯨꯗꯣꯡ ꯌꯦꯟꯊꯣꯛ ꯑꯅꯤꯃꯛꯄꯨ ꯊꯃꯣꯏꯅꯨꯡꯗ ꯆꯦꯠꯅ ꯊꯥꯕꯣꯟꯖꯔꯒ ꯑꯩꯅ ꯄꯨꯛꯅꯤꯡ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯁꯤ ꯄꯂꯦꯝꯄꯊꯧ ꯀꯜꯆꯔꯦꯜ ꯇ꯭ꯔꯁꯅ ꯑꯩꯈꯣꯏꯅ ꯃꯊꯪ ꯊꯧꯔꯝ ꯄꯥꯡꯊꯣꯛꯆꯔꯛꯄ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯁꯪꯒꯤꯠ ꯅꯥꯇꯛ ꯑꯦꯀꯥꯗꯃꯤ ꯅ꯭ꯌꯨ ꯗꯦꯜꯂꯤꯒꯤ ꯃꯈꯥꯗ ꯄꯂꯦꯝꯄꯊꯧ ꯀꯜꯆꯔꯦꯜ ꯇ꯭ꯔꯁꯅ ꯗ ꯋꯤꯄꯤꯡ ꯁ꯭ꯇꯦꯆꯨ ꯍꯥꯏꯔꯤꯕ ꯑꯅꯧꯕ ꯄ꯭ꯂꯦ ꯑꯁꯤ ꯑꯩꯈꯣꯏ ꯄ꯭ꯔꯤꯃꯤꯌꯔ ꯁꯣ ꯑꯃ ꯇꯧꯖꯒꯗꯧꯔꯤꯕ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯁꯛꯅꯥꯏꯔꯕ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯊꯦꯇꯔꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯃꯁꯛ ꯅꯥꯏꯔꯕ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯤ꯫ ꯁꯤꯔꯤ ꯑꯦꯁ ꯀꯦꯁꯣꯔꯥꯝ ꯁꯤꯡ, ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯅꯤꯄꯨꯔ ꯗ꯭ꯔꯃꯥꯇꯤꯛ ꯌꯨꯅꯤꯌꯟ ꯏꯝꯐꯥꯜ꯫ ꯑꯣꯖꯥꯅ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯨꯝꯕ ꯊꯧꯔꯝ ꯑꯁꯤꯗ CPSꯀꯤ ꯐꯝꯐꯝ ꯂꯥꯡꯗ ꯌꯦꯡꯁꯤꯟꯕꯤꯕꯒꯤꯗꯃꯛꯇ ꯇ꯭ꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯄꯒ ꯂꯣꯏꯅꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯂꯣꯏꯅꯅ ꯃꯁꯤꯒꯤ ꯒꯦꯁ ꯑꯣꯐ ꯑꯣꯅꯔꯒꯤ ꯐꯝꯐꯝ ꯂꯥꯡꯗ ꯌꯦꯡꯁꯤꯟꯕꯤꯔꯤꯕ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯤ꯫ ꯁꯤꯔꯤ ꯑꯦꯜ ꯕ꯭ꯔꯖꯃꯣꯍꯟ ꯁꯤꯡ, ꯏꯃꯤꯅꯦꯟꯠ ꯗꯤꯔꯦꯛꯇꯔ, ꯑꯃꯗꯤ ꯁꯤꯔꯤ ꯁꯣꯏꯕꯝ ꯆꯥꯟꯗ꯭ꯔ ꯀꯨꯃꯥꯔ, ꯏꯃꯤꯅꯦꯟꯠ ꯗꯤꯔꯦꯛꯇꯔ꯫ ꯑꯁꯤꯒꯨꯝꯂꯕ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯊꯤꯌꯦꯇꯔꯒꯤ ꯂꯝꯗ ꯃꯃꯤꯡ ꯂꯩꯔꯕ ꯑꯗꯨꯒꯨꯝꯕ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕ ꯑꯣꯖꯥ ꯑꯅꯤꯕꯨꯁꯨ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯒꯦꯁ ꯑꯣꯐ ꯑꯣꯅꯔꯒꯤ ꯐꯝꯐꯝ ꯂꯥꯡꯗ ꯌꯦꯡꯁꯤꯟꯕꯤꯅꯕ ꯍꯥꯏꯖꯔꯨꯕ ꯃꯇꯝꯗ ꯍꯔꯥꯎꯅ ꯌꯥꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ꯫ ꯉꯁꯤ ꯐꯣꯡ ꯐꯣꯡ ꯁꯥꯔꯤꯕ ꯑꯩꯈꯣꯏꯒ ꯊꯦꯡꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯄ꯭ꯔꯖꯦꯟꯠ ꯁꯤꯆꯨꯋꯦꯁꯟ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯅ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯐꯦꯁꯁꯨ ꯇꯧꯖꯕꯅꯤ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯁꯤꯒꯨꯝꯕ ꯂꯤꯂꯥ ꯑꯁꯤ ꯑꯩꯈꯣꯏꯅ ꯁꯦꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯀꯟꯁꯜꯇꯦꯟꯠ ꯑꯣꯏꯅ ꯂꯩꯕꯤꯔꯤꯕ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯑꯣꯖꯥ ꯕꯂꯆꯟꯗ꯭ꯔ, ꯑꯣꯖꯥꯅ ꯑꯩꯈꯣꯏꯗ ꯑꯁꯤꯒꯨꯝꯕ ꯀꯟꯁꯦꯞ ꯑꯥꯏꯗꯤꯌꯥ ꯑꯁꯤ ꯄꯤꯕꯤꯔꯦ ꯍꯥꯏꯔꯒ ꯑꯥꯔꯇꯤꯁꯁꯤꯡ ꯑꯃꯗꯤ ꯑꯩꯍꯥꯛ ꯏꯁꯥ ꯑꯩꯈꯣꯏ ꯄꯨꯟꯅ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒ ꯂꯤꯂꯥ ꯑꯁꯤ ꯁꯦꯝꯒꯗꯒꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯁꯦꯝꯖꯕꯅꯤ꯫ ꯑꯗꯨꯅ ꯑꯣꯖꯥꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯅ ꯂꯤꯂꯥ ꯑꯁꯤ ꯈꯖꯤꯛꯇꯪ ꯃꯤꯌꯥꯝ ꯃꯥꯡꯗ ꯊꯝꯖꯕ ꯌꯥꯅꯕ ꯑꯩꯈꯣꯏꯅ ꯁꯦꯝꯖꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯑꯌꯥꯝꯕꯅ ꯅꯟ ꯚꯔꯕꯦꯜ ꯑꯣꯏꯅ ꯁꯦꯝꯖꯕꯅꯤ꯫ ꯑꯗꯨꯅ ꯃꯁꯤꯗ ꯍꯥꯏꯔꯤꯕ ꯂꯤꯂꯥ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯤꯌꯥꯝ ꯃꯥꯡꯗ ꯉꯁꯤ ꯊꯝꯖꯕ ꯃꯇꯝꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁꯁꯤꯡ ꯄꯥꯝꯖꯗ꯭ꯔꯕꯅ ꯑꯩꯈꯣꯏ ꯄꯂꯦꯝꯄꯊꯧ ꯀꯜꯆꯔꯦꯜ ꯇ꯭ꯔꯁꯀꯤ ꯑꯥꯔꯇꯤꯁꯁꯤꯡ ꯑꯃꯗꯤ ꯀꯩꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯗꯤꯔꯦꯛꯇꯔ ꯑꯣꯏꯅ ꯑꯩꯅ ꯈꯔ ꯇꯧꯖꯕ ꯑꯁꯤꯗ ꯑꯁꯣꯏ ꯑꯉꯥꯝ ꯀꯌా ꯌꯥꯎꯈꯤꯕ ꯊꯣꯛꯂꯒꯁꯨ ꯌꯦꯡꯁꯤꯟꯕꯤꯔꯤꯕ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯔꯒ ꯄꯨꯝꯅꯃꯛꯄꯨ ꯑꯩꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯃꯄꯨꯡ ꯐꯥꯍꯟꯕꯤꯅꯕ ꯂꯦꯡꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯅꯣꯂꯨꯛꯅ ꯄꯨꯛꯅꯤꯡꯅ ꯈꯨꯔꯨꯝꯖꯩ꯫